ꯍꯧꯈꯤꯕ ꯃꯦ 3, ꯏꯪ 2016ꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟ ꯇꯧꯔꯛꯈꯤꯕꯁꯤꯗꯒꯤ ꯃꯩ ꯀꯌꯥ, ꯂꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯏꯄꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯄꯤꯈꯤ꯫ ꯃꯤꯠ ꯀꯣꯊꯣꯛꯇꯨꯅ, ꯎꯟꯁꯥ ꯐꯛꯇꯨꯅ, ꯅꯣꯡꯃꯩꯅ ꯍꯥꯠꯄ ꯀꯌꯥ, ꯕꯣꯝꯅ ꯍꯥꯠꯄ ꯀꯌꯥ, ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯃꯩꯅꯨꯡꯗ ꯍꯥꯠꯄ ꯀꯌꯥꯅꯤ꯫ ꯎꯇꯨꯞꯅ ꯀꯟꯗꯨꯅ, ꯊꯤꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈꯤꯕ ꯀꯨꯀꯤꯅ ꯐꯪꯈꯤꯕ ꯂꯣꯏꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ, ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯈꯤꯗꯕ, ꯆꯥꯕ ꯊꯛꯄ ꯐꯪꯂꯛꯇꯕ, ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯂꯛꯇꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯂꯦꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯗ ꯑꯣꯠꯈꯤꯕ, ꯅꯩꯈꯤꯕ, ꯑꯉꯥꯡ ꯍꯥꯠꯄꯤꯈꯤꯕꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯃꯇꯝꯗꯨꯗ ꯂꯥꯟ ꯉꯥꯛꯄ ꯊꯣꯛꯂꯨꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯟꯗ ꯂꯥꯟ ꯉꯥꯛꯄ ꯊꯣꯛꯂꯝꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯃꯥꯡ ꯃꯅꯤꯡ ꯑꯋꯥꯡ ꯃꯈꯥꯁꯤꯗ ꯀꯨꯀꯤꯅ ꯈꯨꯗꯨꯝ ꯆꯜꯂꯝꯕꯁꯨ ꯌꯥꯔꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯠꯇꯦ, ꯎꯇꯨꯞ ꯋꯥꯇꯨꯞ ꯋꯥꯀꯣꯛ ꯈꯔ ꯄꯥꯏꯔꯒ ꯂꯥꯟ ꯉꯥꯛꯄ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯏꯐꯨꯔꯨꯞꯁꯤꯡ ꯀꯟꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯥꯟ ꯉꯥꯛꯄ, ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯈꯤꯕꯒꯤꯗꯃꯛ ꯏꯐꯨꯔꯨꯞ ꯑꯁꯤ ꯀꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯃꯛꯁꯨ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃꯗ ꯑꯔꯥꯝꯕꯥꯏꯒꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯂꯩ ꯍꯥꯏꯕ, ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯤꯊꯣꯔꯛꯂꯕꯗꯤ ꯍꯥꯟꯅ ꯐꯥꯖꯤꯟꯈꯤꯕ ꯈꯨꯟ ꯉꯥꯛꯄ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯤꯡꯕꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯅꯣ? ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯊꯝꯈꯤꯕ ꯑꯃꯗꯤ ꯀꯨꯀꯤꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯤ ꯚꯤꯗꯤꯑꯣꯗ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯣꯏꯅ ꯎꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯀꯨꯀꯤꯅ ꯇꯧꯕ ꯊꯕꯛꯇꯗꯤ ꯃꯈꯣꯏ ꯀꯨꯀꯤꯒꯤ MLAꯅ ꯁꯄꯣꯔꯠ ꯇꯧꯏ꯫ ꯃꯩꯇꯩꯅ ꯈꯨꯟ ꯉꯥꯛꯂꯨꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐꯥꯕꯤꯕ, ꯄꯨꯟꯕꯤꯕ ꯇꯧꯔꯤ꯫ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯒꯣꯚꯔꯅꯔꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧ ꯍꯥꯏꯕꯒꯤ ꯌꯥꯅ ꯋꯥꯔꯣꯜ ꯍꯥꯏꯅꯗꯨꯅ ꯒꯣꯚꯔꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯁꯔꯦꯟꯗꯔ ꯇꯧꯈꯤ, ꯁꯤꯟꯅꯈꯤ꯫ ꯃꯃꯥꯡ ꯆꯍꯤ ꯏꯪ 2015 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 15ꯗ ꯏꯃꯥ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯀꯪꯂꯥꯗ ꯋꯥꯁꯛꯅꯔꯒ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯏꯐꯨꯔꯨꯞ ꯀꯟꯅꯅꯕ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯁꯔꯦꯟꯗꯔ ꯇꯧꯔꯕꯗꯤ ꯂꯣꯏꯅ ꯀꯣꯛꯄꯤꯔꯅꯤ ꯍꯥꯏꯅ ꯌꯥꯅ ꯋꯥꯔꯣꯜ ꯍꯥꯏꯅꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯈꯨꯠꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯤꯖꯤꯅꯁ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏ ꯀꯟꯅꯅꯕ ꯊꯣꯛꯂꯨꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯀꯔꯤꯒꯤ ꯐꯥꯕꯤꯔꯤꯕꯅꯣ? ꯃꯔꯝ ꯆꯥꯗꯅ ꯐꯥꯕꯒꯤ ꯊꯧꯑꯣꯡꯁꯤ ꯀꯔꯤꯅꯣ? ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯀꯨꯀꯤꯅ ꯀꯩꯊꯦꯜ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯈꯨꯟ ꯉꯥꯛꯂꯨꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯔꯥꯝꯕꯥꯏꯁꯤꯡꯕꯨ ꯐꯥꯈꯤꯕꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯂꯥꯟ ꯄꯥꯝꯕ ꯐꯨꯔꯨꯞ ꯅꯠꯇꯦ, ꯏꯅꯥꯠ ꯂꯥꯏꯔꯤꯡ ꯏꯐꯨꯔꯨꯞ ꯆꯠꯅꯕꯤ ꯀꯟꯕ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯂꯕ ꯏꯆꯝ ꯆꯝꯕ ꯃꯤꯁꯛꯁꯤꯡꯅꯤ꯫